Union Health Minister na Rims Yangsindre Manipur Sarkar na su free thaduna thamle makata na thabak puna bagi extension torok ta bami na thabak puduna leiba yaure hairi Meng tabiri basing pauk sandro pijabulu na Pauksanor Pijari. Rims ki thak natraga Dim University onaba honari hariba awang nompok lamdamasigi yamna sokthok saniga uriba Lampel Pataleba Regional Institute of Medical Sciences. Rims asi Bharat Sarkar ki Ministry of Health and Family Welfare na karimata yangsindre. Manipur Sarkar nasu Ministry ki makhada leibini haiduna Rims pu free thaduna thamle. ISTV News na kanaba numit kyani sangduna tigat pada panglapa pawgi matungina Rims ta makhata na thabak puna bagi extension torokta bamiyoina Rims ki administration na yauduna thabak tawduna leire hari masida Union Ministry of Health and Family Welfare na khangsinadun leire paw sigi matungina hauji Rims ki Deputy Director Administration ni hariba Y Rajendra Singh asi makhata na thabak puna bagi ministry na extension torokta bamiyoin hari Y Rajendra Singh asi hana Ministry of Health and Family Welfare da Under Secretary Administration oina thabak torambadagi Rims da matamadugi Director Professor S Sekhurjit na sahi amagi oina deputation da Deputy Director Administration DDA oina lisingani 19 gi September 19 da join tokibani makha tarakpada Director Professor Shes Arun Kumar gi matamda Y Rajendra gi thabak tawgi matamasi lisingani 15 gi September tang 15 phawba sangdokkibani madugi makha tarakpada mahana thabak punabagi matam ministry na sangdokhidre hari hauzik leiriba director gi sas puri banasu DDA gi extension tawgi anoba order ngasi phawba staff mayamda circular tawduna khanba leitri adubu DDA si lisingani 15 gi September 15 dagi thabak pohanduna lakli Thajabaya paw amagi matung ina DDA gi extension loikhiba lisingani 15 gi September gi tang 15 dagi Rims ki account session dagi maki tolop pikidre hari adum oinamak magna Rims ki administration dagi ngasi su yaudun lakli amromda hauzik Rims ki director gi thabak puriba Professor S Rita Devi asi lisingani 15 gi April 18 da interim administrator oina tha taru ki director gi sas puduna lakhibadu lisingani 15 gi October tang 12 da matam loikre madugi makha tarakpada ministry gi under secretary DD Maheshwarina sahi asigi February tang 3 da order mathoktuna tha taru makha tana thabak punana bakhanglakre thong asi Rims ki bylaw thugaiba moong ni hairi Director ki sas puriba Professor S Rita Devi amadi Deputy Director Administration ni hairiba Y Rajendrana handak Rims ki nurse chama tarataru lawkhiba aduda makhoi animak nurse khanabgi interview da suba thodang lawduna member secretary faw oiki mamang segi December thada pangthokiba nurse lawgi matamaduda Professor S Rita Devi na Director ki sas pubagi matam loikraba aduga anoba extension torotringegi matamdani DDA Rajendra nasu thabak punanaba extension loikraba matamdani hari thabak pugi matam leitraba myoina matokramna nurse khanbagi interview da member oikibano karamba rule gi makhada interview pangthokibano haiba chapchaba khangmangamdri aranma tawi haiduna tongan tongan ba luf karana Rims ki nurse lobagi matangda athingba pawwa thamba laikre adubo nurse lobada aranba toramdre haina phongdokpasu yaukre makata na thabak punamagi matam extension tokhidraba mina interview gi member oikibadudi asumba thoksil oigadorubra haiba khangmangamdre senaba wafam kaya sigi matangda makhoigi oiba kari wafam leibagi haina khanganaba Rims ki director gi sars puribi Professor A Rita Devi gi office ki telephone number ni haiduna DIPR na phongba diary da yauriba telephone number 241148 amadi 241459 da office matamda phone tawda phone paikhalakide Kaksin Kuno Municipal Council ki Ward number 2 ki Independent Councillor Khumuksam Ongbi Leima Devi Ward number 3 by 1 ki Ward Development Member Khumuksam Athoba Maite amadi Ward number 3 by 2 ki Ward Development Member Khumuksam Bankim Sendra Indian National Congress da yaukre makoina party sida yaukpada MP CC ki President Gai Khangamna ayama pikre Haji Paul Martana tama brem tanglobani Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr Madhubala Laser Beauty Clinic MZ Avenue Imphal Delightful cupcakes with creamy vanilla filling from Winkies, the cake specialist.
rice rolls with exotic fillings. From Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijunabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laing babudi narjingai da saksal hobana hena fai Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu India gi ahanba national awardee government of India na piba silver dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu break matung taram nong seri Johnston School gi maning thang balambi gi sarukta saba loisilak temporary market set ki phibam ngasi works minister K Ratan Kumar na yengchin khre Sarakna mapam masira popam pampam lising ama samapal hen lady works minister gi khongset aduda IMC gi chief executive officer and the utamamadi works department gi maruiba official kya sarwaki kaithel asi laliba march ki tang tara mathoida hongjina pandam thamli haiki Union Health Ministry na rim sengsinre Manipur Sarkar na su free thaduna thamle makhata na thabak puna bagi extension toroktra bamioi na thabak puduna leiba yaure hairi Hauji kide ISTV na episode pau matang slow jari meng tablu singbo amukana kulum jari